Meski Director Oiramba Laishram Badalkumar gi top Khongnangkhong de leiba Yumda shakkhangdaba singna Langsinlambagi Maiyokta meeyam na wakat Khongjang Changsinkhre Women Development Committee WDC top Khongnangkhong amasung Public Club na punna khutsamnaduna lekai asigi Community Hall da chathakiba mifamaduda WDC gi President Khedrimayum Santibalana hai Yumkung na taba mafumda bom ng singna aki akang pibagi thawong ase lekay miyam na akan mamungda yaningde ngarang ayuk pung mapan ga minute taret rom chatpada shakkhangdaba singna Badalkumar gi Yumda Langsinlambagi bom ase pokayduna manak nagpada leiba miyoy asok apan nang lamlabadi madugi tekcha kanana pugatawribano haina pendaba phungdokhe Nungay taba kaya lairabasu bom langsinba amadi nung may caption bagi mahuta wari sanaduna asoy aran chungthok na bagi matam pihaningi thawdok ase kanana karigidamak chatharibano haiba ado marilay na basing na miyam khangna sengdok pirauhay na su mahak na makatana phungdokhe Kami ngasing ba wakat upam asadi ako Yumda bom langsamba aduga ngarang October di tang tara meragi punima ayuk pung mapan military tama matamda Laishram Badalkumar MISK director Oiramba hujingna thabo tagi potharaba magi mayuda bom langsilamba adugi matangda akoi phamjabani aduna akoi Yumda bom langsinba amadi misam prajada aki akang thon base thon bidenu haidana akoi phamjabani